Assalamualaikum warahmatullahi wabarakatuh. Mamang aina topic ama thamjakre KKL gi ekhoi advisor haibani amana haibani pam khakna ekhoi love jihad amade ekhoi jizya gi matang and Islam dharma da namfudo onsan bagi adi matang maransi matang pakhum am thamjakre bai matungda ngasi aina pukhala isi matisu love jihad ka maile na bani love jihad se mkhoi KKL na ꯑꯩꯈꯣꯏꯒꯤ RSS ꯑꯩꯈꯣꯏꯒꯤ ꯑꯦꯟꯇꯤ ꯏꯁꯂꯥꯝ ꯑꯣꯏꯕ ꯑꯩꯈꯣꯏꯒꯤ ꯊꯥꯏꯅꯗꯒꯤ ꯍꯧꯅ ꯕ꯭ꯔꯤꯇꯤꯁꯀꯤ ꯃꯇꯝꯗꯒꯤ ꯍꯧꯅ ꯃꯈꯣꯏ ꯑꯦꯟꯇꯤ ꯃꯨꯁꯂꯤꯝ ꯑꯣꯏ ꯂꯥꯛꯑꯦ ꯑꯩꯈꯣꯏꯒꯤ ꯃꯨꯁꯂꯤꯝ ꯃꯥꯌꯣꯛꯇ ꯑꯗꯨꯝ ꯂꯦꯞꯇꯨꯅ ꯂꯥꯛꯑꯕꯅꯤ ꯕ꯭ꯔꯤꯇꯤꯁꯔꯁꯤꯡꯒꯤ ꯃꯤꯆꯪ ꯑꯣꯏꯔꯒ ꯑꯗꯨꯒꯤ ꯀꯥꯡꯕꯨꯁꯤꯡ ꯑꯗꯨꯅ ꯑꯗꯨꯒ ꯃꯔꯤ ꯂꯩꯅꯕ ꯑꯗꯨꯒꯤ ꯀꯥꯡꯕꯨꯁꯤꯡ ꯃꯈꯣꯏ ꯈꯔꯅ ꯃꯈꯣꯏꯒꯤ ꯑꯗꯨꯒꯤ ꯑꯥꯏꯗꯤꯌꯣꯂꯣꯖꯤꯗꯨ ꯁꯕꯁꯀ꯭ꯔꯥꯏꯕ ꯇꯧꯕ ꯍꯥꯏꯇꯥꯔꯦ ꯃꯈꯣꯏꯅ ꯑꯃꯨꯛꯀ ꯍꯜꯂꯒ ꯑꯗꯨꯒꯤ ꯑꯥꯏꯗꯤꯌꯣꯂꯣꯖꯤꯗꯨ ꯁ꯭ꯄ꯭ꯔꯦꯗ ꯇꯧꯅꯕ ꯍꯣꯠꯅꯕ ꯑꯗꯣ ꯍꯥꯏꯔꯤꯕ KKLs ꯃꯈꯣꯏꯅ ꯍꯥꯏꯔꯤꯁꯤ ꯑꯩꯈꯣꯏꯒꯤ ꯂꯚ ꯖꯤꯍꯥꯗꯁꯦ ꯑꯩꯈꯣꯏꯅ ꯃꯨꯁꯂꯤꯝ ꯃꯅꯤꯄꯨꯔꯒꯤ ꯄꯥꯡꯒꯜꯁꯤꯡꯅ ꯇꯧꯒꯦ ꯍꯥꯏꯕꯁꯤꯅꯤ ꯑꯗꯣ ꯂꯚ ꯖꯤꯍꯥꯗ ꯑꯁꯤ ꯀꯔꯤꯅꯣ ꯍꯥꯏꯕ ꯃꯇꯝꯗ ꯑꯩꯈꯣꯏꯅ ꯑꯇꯣꯞꯄ ꯖꯥꯇꯤꯒꯤ ꯅꯨꯄꯤꯕꯨ ꯂꯧꯔꯒ ꯃꯨꯁꯂꯤꯝ ꯅꯝꯗ ꯑꯣꯜꯍꯟꯕ ꯑꯗꯒꯤ ꯑꯩꯈꯣꯏꯒꯤ ꯃꯨꯁꯂꯤꯝ ꯃꯩꯇꯩ ꯁꯥꯔꯒ ꯅꯠꯇ꯭ꯔꯒ ꯍꯤꯟꯗꯨ ꯁꯥꯔꯒ ꯃꯈꯣꯏ ꯅꯨꯄꯤꯁꯤ ꯂꯧꯔꯒ ꯑꯩꯈꯣꯏꯅ ꯏꯁꯂꯥꯝ ꯙꯔꯃ ꯑꯣꯟꯊꯣꯛꯄ ꯑꯗꯨꯒꯨꯝꯕ ꯅꯝꯊꯥꯛ ꯇꯧꯕ ꯗꯤꯁꯤꯞ ꯇꯧꯕ ꯍꯥꯏꯕꯗꯨꯅ ꯁꯤꯅꯤ ꯑꯗꯣ ꯁꯤꯒꯤ ꯂꯚ ꯖꯤꯍꯥꯗ ꯍꯥꯏꯕ ꯄꯣꯠꯁꯤ ꯑꯩꯈꯣꯏꯒꯤ RSSꯅ ꯀꯣꯏꯟ ꯇꯧꯕꯅꯤ ꯑꯁꯨꯝ ꯃꯄꯥꯟ ꯂꯝꯗꯒꯤ ꯄꯨꯁꯜꯂꯛꯄꯅꯤ ꯂꯚ ꯖꯤꯍꯥꯗ ꯍꯥꯏꯕꯁꯤ ꯇꯁꯦꯡꯅꯃꯛ ꯀꯨꯔꯥꯟꯗ ꯂꯩꯇꯦ ꯖꯤꯍꯥꯗ ꯍꯥꯏꯕ ꯋꯥꯍꯩꯁꯤ ꯑꯥꯔꯊꯁꯤ ꯀꯔꯤꯅꯣ ꯍꯥꯏꯕ ꯃꯇꯝꯗ ꯁ꯭ꯇ꯭ꯔꯒꯜ ꯇꯧꯕ ꯍꯥꯏꯕꯅꯤ ꯍꯣꯠꯅꯕ ꯍꯥꯏꯕꯅꯦꯕ ꯑꯗꯣ ꯍꯣꯠꯅꯕ ꯍꯥꯏꯕꯁꯤ ꯀꯔꯤꯅꯣ ꯍꯥꯏꯕ ꯃꯇꯝꯗ ꯑꯐꯕ ꯊꯕꯛꯇ ꯍꯣꯠꯅꯕꯗꯨꯕꯨ ꯖꯤꯍꯥꯗ ꯇꯧꯏ ꯑꯐꯕ ꯀꯨꯔꯥꯟꯗ ꯍꯥꯏꯔꯤꯁꯤ ꯑꯩꯈꯣꯏꯒꯤ ꯑꯜꯂꯥꯍꯅ ꯄꯥꯝꯕ ꯄꯣꯠꯇ ꯑꯜꯂꯥꯍꯅ ꯌꯥꯕ ꯄꯣꯠꯇ ꯍꯣꯠꯅꯔꯤꯕ ꯀꯟꯅ ꯄꯥꯡꯒꯜ ꯊꯣꯛꯅ ꯁ꯭ꯇ꯭ꯔꯒꯜ ꯇꯧꯔꯤꯕ ꯃꯥ ꯄꯨꯟꯁꯤ ꯍꯤꯡꯅꯅꯕꯒꯤ ꯃꯗꯨꯕꯨ ꯀꯔꯤ ꯀꯧꯏ ꯖꯤꯍꯥꯗ ꯀꯧꯏ ꯀꯨꯔꯥꯟꯒꯤ ꯇꯔꯝꯗ ꯁꯩꯇꯥꯟꯁꯨ ꯖꯤꯍꯥꯗ ꯇꯧꯏ ꯀꯃꯥꯏꯅ ꯇꯧꯏ ꯀꯥꯟꯗ ꯁꯩꯇꯥꯟꯅ ꯃꯤꯕꯨ ꯑꯔꯥꯟꯕꯗ ꯂꯝꯖꯤꯡꯅꯉꯥꯏ ꯖꯤꯍꯥꯗ ꯇꯧꯏ ꯑꯗꯨꯃꯥꯏꯅ ꯇꯧꯅ KKLꯁꯨ ꯄ꯭ꯔꯖꯥ ꯃꯤꯌꯥꯝꯕꯨ ꯖꯤꯍꯥꯗ ꯇꯧꯏ ꯄ꯭ꯔꯖꯥ ꯃꯤꯌꯥꯝꯒꯤ ꯃꯊꯛꯇ ꯑꯔꯥꯟꯕ ꯄ꯭ꯔꯆꯥꯔ ꯇꯧꯔꯒ ꯑꯔꯥꯟꯕ ꯁꯟꯗꯣꯛꯅꯕ ꯍꯣꯠꯅꯕ ꯑꯁꯤꯁꯨ ꯖꯤꯍꯥꯗꯅꯤ ꯃꯈꯣꯏꯁꯨ ꯖꯤꯍꯥꯗ ꯇꯧꯏ ꯍꯥꯏꯇꯥꯔꯦ ꯑꯗꯨꯅ KKLꯒꯤ ꯖꯤꯍꯥꯗꯁꯤꯅ ꯀꯩꯅꯣ ꯍꯥꯏꯕ ꯀꯥꯟꯗ ꯃꯤꯁꯤꯡꯕꯨ ꯃꯊꯣꯡ ꯃꯔꯝ ꯈꯪꯍꯟꯗꯕ ꯃꯊꯣꯡ ꯃꯔꯝ ꯈꯪꯍꯟꯕ ꯑꯃꯁꯨꯡ ꯃꯔꯥꯟ ꯁꯤꯕ ꯑꯃꯁꯨꯡ ꯑꯐꯠꯇꯕ ꯄ꯭ꯔꯣꯄꯒꯦꯟꯗꯥ ꯁꯟꯗꯣꯛꯅꯕ ꯍꯣꯠꯅꯕ ꯑꯁꯤꯅꯤ ꯃꯈꯣꯏꯒꯤ ꯖꯤꯍꯥꯗꯅꯕꯨ ꯑꯗꯣ ꯑꯩꯈꯣꯏꯅ ꯃꯨꯁꯂꯤꯝ ꯇꯧꯔꯤꯕ ꯖꯤꯍꯥꯗꯁꯤꯅ ꯀꯩꯅꯣ ꯑꯁꯦꯡꯕꯗꯨ ꯎꯠꯅꯉꯥꯏ ꯖꯤꯍꯥꯗꯅꯤ ꯑꯗꯣ ꯑꯩꯅ ꯉꯁꯤ ꯖꯤꯍꯥꯗ ꯑꯁꯤꯒꯤ ꯃꯇꯥꯡꯗ ꯃꯇꯦꯛ ꯈꯔ ꯄꯟꯖꯈ꯭ꯔꯦ ꯑꯥꯔꯊꯁꯤ ꯋꯥꯍꯟꯊꯣꯛꯇꯨ ꯑꯗꯣ ꯁꯤꯒꯤ ꯇꯣꯉꯥꯟꯕ ꯖꯤꯍꯥꯗ ꯈꯛꯀꯤ ꯑꯣꯏꯕ ꯇꯣꯉꯥꯟꯕ ꯑꯩꯅ ꯚꯤꯗꯤꯑꯣ ꯑꯃ ꯇꯣꯉꯥꯟꯅ ꯍꯥꯞꯀꯠꯆꯔꯛꯀꯅꯤ ꯑꯗꯣ ꯍꯧꯖꯤꯛ ꯑꯩꯅ ꯄꯨꯗꯨꯅ ꯂꯥꯛꯂꯤꯕꯁꯤ ꯂꯚ ꯖꯤꯍꯥꯗꯅꯤ ꯑꯗꯣ ꯂꯚ ꯖꯤꯍꯥꯗ ꯍꯥꯏꯕ ꯄꯣꯠꯁꯤ ꯇꯁꯦꯡꯅꯃꯛ ꯂꯩꯇꯦ ꯑꯗꯣ ꯃꯁꯤ ꯃꯈꯣꯏꯅ ꯍꯥꯏꯖꯤꯟꯕꯅꯤ ꯍꯥꯏꯇꯥꯔꯦ ꯏꯟꯗꯤꯌꯥꯗ ꯂꯩꯔꯤꯕ ꯍꯤꯟꯗꯨꯁꯤꯡꯁꯤꯅꯒꯤ ꯅꯨꯄꯤꯁꯤꯡꯁꯤꯅ ꯀꯔꯤꯒꯤ ꯃꯨꯁꯂꯤꯝ ꯑꯣꯜꯂꯛꯏꯃꯣ ꯀꯔꯤꯒꯤ ꯃꯨꯁꯂꯤꯝꯗ ꯃꯌꯨꯝ ꯄꯥꯜꯂꯤꯃꯣ ꯍꯥꯏꯕꯁꯤꯒꯤ ꯃꯔꯝ ꯃꯈꯣꯏꯅ ꯊꯤꯗꯣꯛꯀꯗꯕ ꯃꯔꯝꯁꯤ ꯑꯁꯦꯡꯕꯗꯤ ꯀꯔꯤꯅꯣ ꯀꯥꯟꯗ ꯍꯣꯃꯣ ꯃꯌꯥꯝ ꯑꯃ ꯑꯩꯈꯣꯏꯒꯤ ꯇ꯭ꯔꯦꯟ ꯑꯣꯏꯅ ꯂꯩꯈ꯭ꯔꯦꯕ ꯑꯩꯈꯣꯏꯒꯤ ꯅꯨꯄꯥꯅ ꯅꯨꯄꯤ ꯁꯥꯕꯁꯤ ꯑꯣꯟꯊꯣꯛꯅ ꯂꯩꯈ꯭ꯔꯦꯕ ꯏꯟꯗꯤꯌꯥꯗ ꯑꯗꯣ ꯃꯦꯖꯣꯔꯤꯇꯤ 99% ꯍꯤꯟꯗꯨ ꯉꯥꯛꯇꯅꯦꯕ ꯑꯗꯣ ꯃꯣꯏꯒꯤ ꯍꯤꯟꯗꯨꯒꯤ ꯅꯨꯄꯤꯁꯤꯡꯁꯤ ꯃꯣꯏꯒꯤ ꯅꯨꯄꯥ ꯃꯈꯩꯅ ꯍꯣꯃꯣ ꯁꯥꯈ꯭ꯔꯦ ꯅꯨꯄꯤ ꯁꯥꯔ ꯑꯣꯜꯂꯒ ꯈꯨꯕꯥꯛ ꯈꯨꯗꯅ ꯇ꯭ꯔꯦꯟꯗ ꯂꯩꯈ꯭ꯔꯦꯕ ꯑꯗꯨꯒ ꯏꯟꯗꯤꯌꯥꯗꯁꯨ ꯏꯟꯗꯤꯌꯥꯒꯤ ꯃꯅꯤꯄꯨꯔꯗꯁꯨ ꯌꯦꯡꯉꯣ ꯃꯩꯇꯩꯁꯤꯡꯁꯦ ꯑꯌꯥꯝꯕꯅ ꯑꯗꯨꯒꯨꯝꯕ ꯀꯌꯥꯅ ꯅꯨꯄꯥ ꯑꯗꯒꯤ ꯒꯨꯂꯤ ꯆꯥꯗꯅ ꯈꯔ ꯁꯤ ꯅꯤꯁꯥ ꯆꯥꯗꯅ ꯈꯔ ꯁꯤ ꯐꯣꯔ ꯀꯥꯞꯇꯅ ꯈꯔ ꯁꯤ ꯂꯥꯟꯗ ꯈꯔ ꯁꯤ ꯑꯅꯥ ꯑꯌꯦꯛꯇ ꯈꯔ ꯁꯤ ꯑꯦꯛꯁꯤꯗꯦꯟꯇ ꯈꯔ ꯁꯤ ꯅꯤꯄꯥ ꯁꯤꯁꯦ ꯁꯤꯒꯤ ꯃꯊꯛꯇ ꯑꯃꯨꯛꯀꯁꯨ ꯅꯤꯄꯥ ꯈꯔ ꯑꯃꯅ ꯑꯩ ꯅꯨꯄꯤ ꯑꯣꯜꯂꯒꯦꯅ ꯊꯣꯛꯂꯛꯏꯃꯦꯕ ꯑꯗ ꯁꯤꯗ ꯑꯃꯨꯛꯀ ꯅꯨꯄꯤ ꯃꯈꯩ ꯅꯨꯄꯥ ꯃꯈꯩ ꯑꯗꯨꯝ ꯃꯅꯤꯄꯨꯔ ꯅꯠꯇꯦ ꯃꯄꯥꯟ ꯂꯝꯒꯤ ꯋꯥꯅꯤ ꯃꯄꯥꯟ ꯂꯝꯗꯁꯨ ꯌꯦꯡꯉꯣ ꯍꯧꯖꯤꯛ ꯑꯗꯨꯒꯨꯝꯕ ꯃꯌꯥꯝꯗꯨ ꯍꯧꯖꯤꯛ ꯃꯌꯨꯝ ꯄꯥꯟꯕ ꯐꯪꯗꯗꯅ ꯍꯧꯖꯤꯛ ꯄꯥꯡꯒꯟꯗ ꯄꯥꯜꯂꯛꯄꯒꯨꯝꯕꯅꯤ ꯁꯨꯝ ꯐꯥꯒꯤ ꯑꯣꯏꯅ ꯁꯨꯃꯥꯏꯅ ꯍꯥꯏꯔꯁꯨ ꯌꯥꯏ ꯑꯗꯣ ꯐꯔꯦ ꯑꯃ ꯑꯣꯏꯖꯁꯅꯨ ꯑꯩꯈꯣꯏꯒꯤ ꯌꯨꯝ ꯄꯥꯟꯕ ꯍꯥꯏꯁꯤ ꯂꯚ ꯍꯥꯏꯕꯁꯤꯗꯤ ꯂꯚ ꯍꯦꯁ ꯅꯣ ꯔꯤꯂꯤꯖꯟ ꯍꯥꯏꯅ ꯍꯧꯖꯤꯛ ꯁꯤꯅꯦꯃꯥ ꯌꯦꯡꯉꯒ ꯁꯤꯅꯦꯃꯥꯗꯒꯤ ꯑꯩꯈꯣꯏꯒꯤ ꯙꯔꯃꯥꯗꯒꯤ ꯂꯧꯈꯠꯂꯒ ꯄꯔꯥ ꯇꯝꯃꯒ ꯅꯨꯄꯤ ꯑꯉꯥꯡꯁꯤꯡ ꯙꯔꯃ ꯀꯔꯃ ꯀꯔꯤꯝ ꯈꯪꯗꯅ ꯊꯤꯗꯅ ꯑꯗꯣ ꯃꯥꯒꯤ ꯑꯗꯨꯝ ꯊꯤꯉꯥꯎ ꯂꯩꯉꯥꯎ ꯅꯨꯄꯤ ꯃꯌꯨꯝ ꯃꯀꯩ ꯄꯥꯟꯅꯕ ꯉꯥꯛꯇꯅꯤ ꯑꯐꯕꯇ ꯐꯖꯅ ꯈꯪꯉꯕ ꯒ꯭ꯌꯥꯟ ꯇꯥꯔꯕ ꯀꯥꯡꯕꯨꯅ ꯑꯁꯤꯒꯨꯝꯕ ꯊꯕꯛ ꯇꯧꯅꯤꯗꯤ ꯂꯩꯇꯦ ꯉꯥꯎꯁꯟꯅꯕ ꯐꯩꯔꯦꯡ ꯇꯨꯔꯦꯡ ꯇꯧꯕ ꯃꯤ ꯈꯛꯅ ꯇꯧꯕꯩ ꯋꯥꯅꯤ ꯑꯗꯨꯒ ꯑꯩꯈꯣꯏꯒꯤ ꯍꯣꯏ ꯃꯥꯒꯤ ꯄꯣꯂꯤꯇꯤꯛꯁꯀꯤ ꯃꯇꯨꯡ ꯏꯟꯅ ꯔꯥꯖꯅꯤꯇꯤꯒꯤ ꯈꯨꯗꯣꯡꯆꯥꯕ ꯂꯧꯔꯒ ꯑꯇꯣꯞ ꯑꯇꯣꯞꯄ ꯖꯥꯇꯤꯒꯤ ꯙꯔꯃ ꯅꯨꯄꯤ ꯂꯧꯅꯕꯁꯨ ꯌꯥꯎꯏ ꯑꯗꯨꯅ ꯇꯣꯉꯥꯟꯈ꯭ꯔꯦ ꯑꯗꯣ ꯉꯁꯤ ꯇꯣꯄꯤꯛꯇ ꯂꯥꯛꯑꯁꯤ ꯑꯗꯣ ꯁꯤꯒꯤ ꯃꯔꯤ ꯂꯩꯅꯕꯗ ꯂꯚ ꯖꯤꯍꯥꯗꯁꯤꯒꯤ ꯃꯥꯌꯣꯛꯇ ꯍꯥꯏꯔꯁꯨ ꯌꯥꯔꯦ ꯅꯠꯇ꯭ꯔꯒ ꯑꯇꯣꯞꯄ ꯑꯩꯈꯣꯏꯒꯤ KKL ꯅꯠꯇꯕ ꯃꯩꯇꯩ ꯂꯤꯄꯨ ꯅꯠꯇꯕ ꯑꯩꯈꯣꯏꯒꯤ ꯑꯔꯥꯝꯕꯥꯏ ꯑꯩꯈꯣꯏ ꯃꯩꯇꯩ ꯏꯆꯤꯜ ꯏꯅꯥꯎꯁꯤꯡꯒꯤ ꯑꯔꯥꯝꯕꯥꯏꯅ ꯊꯣꯛꯂꯛꯏꯁꯦ ꯁꯤꯒꯤ ꯑꯔꯥꯝꯕꯥꯏꯒꯤ ꯗ꯭ꯔꯥꯏꯕ ꯑꯃ ꯆꯠꯊꯈ꯭ꯔꯦ ꯀꯔꯤ ꯃꯩꯇꯩꯒꯤ ꯏꯒꯤꯄꯜ ꯉꯥꯛꯅꯅꯕꯒꯤꯗꯃꯛꯇ ꯋꯥꯁꯛ ꯂꯧꯅꯗꯅ ꯇꯧꯈ꯭ꯔꯦ ꯃꯅꯤꯄꯨꯔ ꯄꯨꯝꯕꯁꯦ ꯈꯨꯟꯖꯥ ꯀꯌꯥ ꯆꯠꯇꯅ ꯃꯁꯤ ꯇꯁꯦꯡꯅꯃꯛ ꯑꯩꯅ ꯆꯥꯎꯊꯣꯛ ꯆꯥꯎꯅ ꯑꯩ ꯂꯦꯞꯄꯤ ꯑꯗꯨꯒ ꯃꯁꯤ ꯌꯥꯝꯅ ꯊꯥꯒꯠꯅꯤꯡꯉꯥꯏꯅꯤ ꯑꯩꯅ 100% ꯑꯩꯅ ꯌꯥꯏ ꯑꯩꯈꯣꯏꯅ ꯌꯥꯏ ꯑꯩꯒꯤ ꯑꯣꯏꯅꯗꯤ ꯌꯥꯏ ꯑꯩꯒꯤ ꯃꯣꯠꯇꯤ ꯌꯥꯏ
ꯑꯗꯣ ꯀꯔꯤꯒꯤ ꯌꯥꯔꯤꯅꯣ ꯍꯥꯏꯕ ꯃꯇꯝꯗ ꯑꯩꯅ ꯑꯔꯥꯝꯕꯥꯏꯅ ꯂꯦꯞꯄꯛꯏꯕ ꯐꯤꯔꯦꯞ ꯑꯁꯤꯗ ꯀꯩꯅꯣ ꯍꯥꯏꯔꯀꯥꯟꯗ ꯃꯖꯥꯇꯤ ꯀꯟꯅꯅꯉꯥꯏꯒꯤ ꯃꯥꯒꯤ ꯃꯆꯟ ꯃꯆꯦꯁꯤꯡ ꯀꯟꯅꯅꯉꯥꯏꯒꯤꯅꯤ ꯃꯁꯤ 100% ꯌꯥꯏ ꯑꯗꯣ ꯑꯩꯈꯣꯏꯒꯤ ꯃꯨꯁꯂꯤꯝꯁꯤꯡ ꯅꯨꯄꯥꯁꯤꯡꯅ ꯑꯁꯤꯒꯨꯝꯕ ꯃꯤꯒꯤ ꯏꯒꯤꯄꯜ ꯉꯥꯛꯄ ꯃꯖꯥꯇꯤ ꯀꯟꯅꯕ ꯍꯣꯠꯅꯔꯛꯄꯗ ꯐꯦꯁꯕꯨꯛꯀꯤ ꯀꯃꯦꯟꯗ ꯀꯔꯦꯝ ꯀꯊꯥꯏꯅꯗꯅ ꯑꯁꯤ ꯎꯁꯤꯠ ꯊꯑꯣꯏꯗꯕ ꯇꯧꯕꯁꯦ ꯑꯩꯈꯣꯏ ꯄꯥꯡꯒꯜ ꯃꯆꯥꯁꯤꯡꯅ ꯃꯁꯤ ꯑꯩ ꯇꯧꯍꯟꯅꯤꯡꯗꯦ ꯃꯁꯤꯗꯒꯤ ꯂꯦꯞꯄꯤꯌꯨ ꯁꯤꯅꯤ ꯑꯩꯅ ꯍꯥꯏꯔꯤꯁꯦ ꯀꯩꯅꯣ ꯍꯥꯏꯕ ꯀꯥꯟꯗ ꯃꯁꯤ ꯌꯥꯝꯅ ꯑꯐꯕ ꯈꯣꯡꯊꯥꯡꯅꯤ ꯑꯔꯥꯝꯕꯥꯏ ꯇꯦꯡꯒꯣꯜꯅ ꯑꯩꯈꯣꯏꯒꯤ ꯃꯖꯥꯇꯤꯒꯤ ꯃꯆꯟ ꯃꯆꯦꯁꯤꯡꯕꯨ ꯀꯟꯅꯅꯕꯒꯤ ꯍꯣꯠꯅꯕꯁꯦ ꯃꯁꯤ ꯀꯩꯒꯤꯅꯣ ꯍꯥꯏꯕ ꯃꯁꯤ ꯑꯩꯈꯣꯏꯅ ꯃꯤꯒꯤ ꯃꯆꯟ ꯃꯆꯦ ꯊꯥꯕꯜ ꯆꯣꯡꯕꯗ ꯍꯔꯥꯎ ꯀꯨꯝꯍꯩꯗ ꯄꯥꯡꯒꯜ ꯅꯨꯄꯥ ꯃꯈꯩꯅ ꯆꯠꯂꯒ ꯈꯨꯗꯥꯡ ꯄꯥꯏꯗꯅ ꯆꯣꯡꯉꯨꯏꯑꯕ ꯑꯗꯨꯒ ꯐꯨꯔꯛꯑꯒꯅ ꯐꯨ ꯁꯥꯎꯋꯦꯕ ꯑꯗꯨ ꯃꯥꯒꯤ ꯃꯆꯟ ꯃꯆꯦꯁꯤꯡꯗꯣ ꯑꯃꯨꯛꯀ ꯃꯩꯇꯩꯕꯨ ꯈꯨꯗꯥꯡ ꯄꯥꯏꯔ ꯆꯣꯡꯍꯜꯂꯨ ꯍꯥꯏꯕꯗꯤ ꯃꯩꯇꯩꯅ ꯈꯨꯗꯥꯡ ꯄꯥꯏꯔ ꯆꯠꯍꯜꯂꯨ ꯍꯥꯏꯗꯤ ꯃꯩꯇꯩꯗꯣ ꯍꯠꯈꯤꯅꯦꯕ ꯐꯨꯈꯤꯅꯦ ꯂꯥꯎ ꯅꯨꯄꯤꯗꯨꯁꯨ ꯐꯨꯈꯤꯅꯦꯕ ꯄꯥꯡꯒꯜ ꯅꯨꯄꯤ ꯃꯆꯟ ꯅꯨꯄꯤꯁꯤꯗꯁꯨ ꯐꯨꯕꯤꯈꯤꯅꯦꯕ ꯇꯞ ꯇꯥꯅ ꯐꯨꯅꯦꯕ ꯋꯥꯔꯛꯈꯤꯅꯦꯕ ꯑꯗꯨꯒꯨꯝꯕ ꯑꯩꯈꯣꯏꯒꯤ ꯏꯆꯟ ꯏꯆꯦꯗ ꯑꯩꯈꯣꯏꯅ ꯌꯥꯗꯕ ꯑꯗꯨꯒꯨꯝꯅ ꯃꯤꯒꯤ ꯃꯆꯟ ꯃꯆꯦꯗꯁꯨ ꯌꯥꯔꯣꯏ ꯃꯗꯨꯒꯤꯁꯨ ꯆꯨꯝꯊꯣꯛꯅꯅꯕꯒꯤ ꯊꯣꯛꯂꯛꯏꯕꯅꯦꯕ ꯑꯗꯨꯅ ꯑꯩꯈꯣꯏꯒꯤ ꯀꯥꯡꯕꯨ ꯈꯔ ꯍꯛꯃꯜꯂꯦ ꯍꯥꯏꯇꯥꯔꯦ ꯑꯩꯈꯣꯏꯒꯤ ꯃꯤꯒꯤ ꯃꯆꯟ ꯃꯆꯦ ꯈꯨꯗꯥꯡꯗꯤ ꯄꯥꯏꯔꯨꯒꯦ ꯑꯩꯒꯤ ꯏꯆꯟ ꯏꯆꯦꯒꯤ ꯈꯨꯗꯥꯡꯗꯤ ꯄꯥꯏꯕ ꯌꯥꯔꯣꯏ ꯃꯤꯒꯤ ꯃꯆꯟ ꯃꯆꯦꯒꯤꯗꯤ ꯑꯩ ꯌꯦꯡꯒꯦ ꯑꯩ ꯀꯣꯏꯒꯦ ꯑꯩꯒꯤ ꯏꯆꯟ ꯏꯆꯦꯗꯤ ꯀꯣꯏꯕ ꯌꯥꯔꯣꯏ ꯅꯣꯏ ꯖꯥꯇꯤ ꯈꯩꯅꯗꯦ ꯑꯗꯨꯒꯤꯁꯨ ꯃꯁꯥ ꯂꯥꯛꯄ ꯇꯥꯕꯅꯦꯕ ꯑꯩꯈꯣꯏꯒꯤ ꯈꯣꯡꯊꯥꯡ ꯈꯔ ꯁꯣꯏꯔꯤ ꯍꯥꯏꯕ ꯍꯥꯏꯇꯥꯔꯦ ꯑꯗꯣ ꯑꯩꯈꯣꯏꯒꯤꯁꯨ ꯏꯒꯤ ꯄꯜ ꯉꯥꯛꯄꯒꯤ ꯐꯤꯔꯦꯞꯁꯤ ꯑꯜꯂꯥꯍꯅ ꯀꯨꯔꯥꯟꯗ ꯇꯝꯕꯤ ꯍꯥꯏꯇꯥꯔꯦ ꯀꯨꯔꯥꯟꯒꯤ ꯁꯨꯔꯥ ꯑꯅꯤꯁꯨꯕ ꯑꯌꯥꯠ 212ꯗ ꯍꯥꯏꯗꯤ ꯀꯨꯔꯥꯟꯒꯤ ꯆꯦꯞꯇꯔ ꯅꯝꯕꯔ 2 ꯚꯔꯁ ꯅꯝꯕꯔ 221 ꯀꯔꯤꯅ ꯍꯥꯏ ꯑꯩ ꯄꯊꯣꯛꯆꯔꯛꯀꯦ ꯂꯧꯒꯅꯨ ꯂꯥꯌꯥꯝ ꯑꯃꯁꯨꯡ ꯃꯨꯔꯇꯤ ꯂꯥꯠꯄ ꯅꯨꯄꯤꯁꯤꯡ ꯍꯥꯏꯗꯤ ꯃꯨꯁ꯭ꯔꯤꯛ ꯅꯨꯄꯤꯁꯤꯡ ꯃꯈꯣꯏꯅ ꯙꯔꯃꯗ ꯊꯥꯖꯗ꯭ꯔꯤ ꯐꯥꯎꯕ ꯍꯥꯏꯕꯗꯤ ꯏꯁꯂꯥꯝ ꯙꯔꯃꯁꯤꯗ ꯆꯪꯖꯗ꯭ꯔꯤ ꯐꯥꯎꯕ ꯊꯥꯖꯗ꯭ꯔꯤ ꯐꯥꯎꯕ ꯂꯧꯔꯨꯅꯣꯕ ꯃꯤ ꯑꯇꯣꯞꯄ ꯙꯔꯃ ꯅꯨꯄꯤꯗꯣ ꯑꯗꯣ ꯊꯥꯖꯕꯤ ꯍꯥꯏꯗꯤ ꯃꯨꯁꯂꯤꯝ ꯃꯤꯅꯥꯏ ꯅꯨꯄꯤ ꯑꯃꯅ ꯍꯦꯟꯅ ꯐꯕꯅꯤ ꯑꯗꯨꯒꯨꯝꯕ ꯃꯨꯁ꯭ꯔꯤꯛ ꯍꯥꯏꯗꯤ ꯂꯥꯌꯥꯝ ꯑꯃꯁꯨꯡ ꯃꯨꯔꯇꯤ ꯂꯥꯠꯄ ꯅꯨꯄꯤ ꯑꯃꯗꯒꯤꯗꯤ ꯃꯍꯥꯛꯅ ꯌꯥꯝꯅ ꯁꯨꯝꯍꯠꯅꯤꯡꯉꯥꯏ ꯑꯣꯏꯔꯕꯁꯨ ꯅꯈꯣꯏꯗ ꯑꯗꯨꯒ ꯂꯨꯍꯣꯡꯒꯅꯨ ꯅꯈꯣꯏꯒꯤ ꯅꯨꯄꯤꯁꯤꯡ ꯂꯥꯌꯥꯝ ꯑꯃꯁꯨꯡ ꯃꯨꯔꯇꯤ ꯂꯥꯠꯄ ꯅꯤꯄꯥꯁꯤꯡꯗ ꯃꯈꯣꯏꯅ ꯊꯥꯖꯗ꯭ꯔꯤ ꯐꯥꯎꯕ ꯁꯤꯅꯤ ꯑꯍꯥꯟꯕꯗ ꯃꯤꯒꯤ ꯅꯨꯄꯤ ꯂꯧꯔꯨꯅꯨ ꯍꯥꯏꯕꯁꯦ ꯃꯤꯒꯤ ꯖꯥꯇꯤꯒꯤ ꯅꯨꯄꯤ ꯂꯧꯔꯨꯅꯨ ꯙꯔꯃ ꯊꯥꯖꯗꯕ ꯅꯨꯄꯤ ꯂꯧꯔꯨꯅꯨ ꯑꯩꯈꯣꯏꯒꯤ ꯙꯔꯃ ꯂꯧꯖꯗꯕ ꯅꯨꯄꯤ ꯂꯧꯔꯨꯅꯨ ꯍꯥꯏꯕꯁꯦ ꯑꯍꯥꯟꯕ ꯑꯩꯈꯣꯏ ꯊꯝꯕꯤꯔꯦ ꯅꯨꯄꯥꯁꯤꯡꯗ ꯍꯥꯟꯅ ꯍꯥꯏꯕꯤꯔꯦ ꯑꯅꯤꯁꯨꯕꯗ ꯑꯩꯈꯣꯏꯒꯤ ꯏꯆꯟ ꯏꯆꯦꯁꯤꯡꯁꯦ ꯑꯃꯨꯛꯀ ꯃꯣꯏꯗ ꯊꯥꯖꯒꯅꯨ ꯑꯃꯨꯛꯁꯨ ꯍꯥꯏꯔꯦ ꯃꯈꯣꯏꯅ ꯅꯨꯄꯥꯗꯨꯅ ꯏꯁꯂꯥꯝ ꯙꯔꯃ ꯂꯧꯗ꯭ꯔꯤ ꯐꯥꯎꯕ ꯌꯥꯗ꯭ꯔꯤ ꯐꯥꯎꯕ ꯊꯥꯖꯗ꯭ꯔꯤ ꯐꯥꯎꯕ ꯑꯗꯨꯅꯤ ꯙꯔꯃꯒꯤ ꯏꯒꯤ ꯄꯜꯁꯦ ꯑꯩꯈꯣꯏ ꯏꯁꯂꯥꯝꯗꯁꯨ ꯇꯝꯕꯤ ꯍꯥꯏꯕ ꯇꯥꯔꯦ ꯑꯗꯣ ꯊꯥꯖꯕ ꯃꯤꯅꯥꯏ ꯑꯃꯅ ꯍꯦꯟꯅ ꯐꯕꯅꯤ ꯍꯥꯏꯗꯤ ꯊꯥꯖꯕ ꯃꯤꯅꯥꯏ ꯃꯨꯁꯂꯤꯝ ꯅꯨꯄꯥ ꯃꯤꯅꯥꯏ ꯑꯃꯅ ꯍꯦꯟꯅ ꯐꯕꯅꯦꯕ ꯃꯨꯁ꯭ꯔꯤꯛ ꯂꯥꯌꯥꯝ ꯑꯃꯁꯨꯡ ꯃꯨꯔꯇꯤ ꯂꯥꯠꯄ ꯅꯤꯄꯥ ꯑꯃꯗꯒꯤꯗꯤ ꯃꯍꯥꯛꯅ ꯌꯥꯝꯅ ꯁꯨꯝꯍꯠꯅꯤꯡꯉꯥই ꯑꯣꯏꯔꯕꯁꯨ ꯅꯈꯣꯏꯗ ꯍꯥꯏꯗꯤ ꯀꯣ ꯑꯗꯨꯅ ꯃꯈꯣꯏꯅ ꯀꯧꯕꯅꯤ ꯅꯈꯣꯏꯕꯨ ꯃꯩꯀꯣꯝꯗ ꯑꯗꯨꯒ ꯑꯜꯂꯥꯍꯅ ꯀꯧꯕꯅꯤ ꯅꯈꯣꯏꯕꯨ ꯖꯟꯅꯠꯇ ꯑꯃꯁꯨꯡ ꯄꯥꯞ ꯀꯣꯛꯄꯤꯕꯗ ꯃꯥꯒꯤ ꯑꯌꯥꯕ ꯂꯣꯏꯅꯅ ꯃꯥꯅ ꯃꯌꯦꯛ ꯁꯦꯡꯍꯟꯕꯤꯕꯅꯤ ꯃꯥꯒꯤ ꯂꯥꯏꯄꯥꯎꯁꯤꯡꯕꯨ ꯃꯤꯑꯣꯏꯕꯗ ꯃꯈꯣꯏꯅ ꯈꯟꯊꯖꯅꯕ ꯑꯜꯂꯥꯍꯅ ꯍꯥꯏꯔꯤꯕꯒꯤ ꯂꯨꯍꯣꯡꯕ ꯌꯨꯝꯕ ꯄꯥꯟꯕꯒꯤ ꯂꯧꯕ ꯌꯥꯅꯕꯒꯤ ꯀ꯭ꯔꯥꯏꯇꯦꯔꯤꯌꯥꯁꯦ ꯀꯩꯅꯣ ꯍꯥꯏꯕ ꯀꯥꯟꯗ ꯅꯨꯄꯤꯗꯨꯅ ꯃꯨꯁꯂꯤꯝ ꯑꯣꯏꯕ ꯀꯥꯟꯗꯅꯦꯕ ꯅꯠꯇ꯭ꯔꯒ ꯅꯤꯄꯥꯗꯨꯅ ꯃꯨꯁꯂꯤꯝ ꯑꯣꯏꯕ ꯀꯥꯟꯗꯅꯦꯕ ꯅꯤꯄꯥ ꯑꯃꯁꯨꯡ ꯅꯨꯄꯤ ꯑꯅꯤꯗꯨꯅ ꯃꯨꯁꯂꯤꯝ ꯑꯣꯏꯕ ꯀꯥꯟꯗ ꯂꯧꯒꯗꯕꯅꯤ ꯃꯨꯁꯂꯤꯝ ꯅꯨꯄꯤ ꯑꯃꯅ ꯑꯇꯣꯞꯄ ꯅꯨꯄꯥ ꯒꯦꯔꯗ ꯌꯨꯝ ꯄꯥꯟꯕ ꯌꯥꯗꯦ ꯀꯔꯤꯒꯨꯝꯕ ꯅꯤꯄꯥꯗꯨꯅ ꯏꯁꯂꯥꯝ ꯙꯔꯃ ꯊꯥꯖꯗ꯭ꯔꯒꯗꯤ ꯏꯁꯂꯥꯝ ꯙꯔꯃꯗ ꯂꯧꯒꯦ ꯄꯥꯝꯃꯤ ꯅꯨꯄꯤꯗꯨ ꯄꯥꯝꯃꯤ ꯙꯔꯃꯗꯨ ꯌꯥꯔꯀꯥꯟꯗ ꯃꯥ ꯅꯨꯄꯤꯗꯨꯅ ꯌꯨꯝ ꯄꯥꯟꯒꯗꯧꯕꯅꯦꯕ ꯑꯗꯨꯃꯥꯏꯅ ꯇꯧꯅ ꯅꯨꯄꯥꯅꯁꯨ ꯅꯨꯄꯤ ꯑꯇꯣꯞꯄ ꯖꯥꯇꯤ ꯅꯨꯄꯤ ꯂꯧꯒꯦ ꯍꯥꯏꯇꯥꯔꯒꯗꯤ ꯑꯩꯈꯣꯏꯅ ꯑꯇꯣꯞꯄ ꯖꯥꯇꯤ ꯅꯨꯄꯤ ꯂꯧꯕ ꯌꯥꯗꯦ ꯍꯥꯏꯇꯥꯔꯦ ꯑꯇꯣꯞꯄ ꯖꯥꯇꯤ ꯁꯨꯡꯂꯧ ꯂꯧꯕ ꯌꯥꯗꯦ ꯍꯥꯏꯇꯥꯔꯦ ꯃꯁꯥꯅ ꯙꯔꯃ ꯑꯗꯨ ꯄꯥꯝꯃꯦꯅ ꯂꯥꯛꯑꯕ ꯀꯥꯟꯗ ꯙꯔꯃ ꯑꯗꯨ ꯄꯥꯝꯃꯦꯅ ꯂꯥꯛꯑꯕ ꯇꯥꯔꯒꯗꯤ 100% ꯃꯁꯥꯅ ꯃꯥꯒꯤ ꯙꯔꯃꯗꯨ ꯃꯥꯅ ꯆꯠꯂꯤꯕ ꯙꯔꯃꯗꯨꯒꯤ ꯅꯨꯄꯥꯗꯨ ꯂꯩꯒꯦ ꯍꯥꯏꯅ ꯊꯤꯔꯛꯄ ꯇꯥꯕꯅꯦꯕ ꯑꯗꯨ ꯅꯨꯄꯥ ꯑꯣꯏꯔꯁꯨ ꯃꯥꯅ ꯙꯔꯃ ꯑꯃꯗ ꯏꯁꯂꯥꯝ ꯙꯔꯃ ꯂꯧ ꯇꯥꯔꯗꯤ ꯏꯁꯂꯥꯝ ꯙꯔꯃꯒꯤ ꯅꯨꯄꯤ ꯂꯧꯒꯦꯅ ꯊꯤꯔꯛꯄ ꯇꯥꯕꯅꯦꯕ ꯃꯁꯤ ꯍꯧꯅ ꯁꯥꯅꯦꯕ ꯑꯗꯨꯅꯤ ꯀꯨꯔꯥꯟꯅ ꯇꯝꯕꯤꯔꯤꯁꯦ ꯑꯗꯣ ꯍꯧꯖꯤꯛ ꯑꯩꯈꯣꯏꯅ ꯇꯧꯅꯔꯤꯁꯤꯡꯁꯤꯗꯤ ꯑꯩꯈꯣꯏꯅ ꯑꯣꯛꯇꯕꯁꯤꯡꯅ ꯑꯗꯨꯋꯥꯏꯗ ꯈꯨꯗꯤ ꯊꯤꯔꯨꯔꯕ ꯃꯇꯨꯡꯗ ꯆꯦꯜꯂꯛꯑꯀꯥꯟꯗ ꯌꯨꯝꯗ ꯄꯨꯁꯜꯂꯛꯑꯀꯥꯟꯗ ꯑꯜꯂꯥ ꯊꯥꯖꯔꯕ ꯍꯪꯉꯒ ꯊꯥꯖꯔꯦꯅ ꯍꯥꯏꯔ ꯍꯦꯛꯇ ꯌꯨꯝꯗ ꯍꯦꯛꯇ ꯅꯤꯀꯥ ꯇꯧꯕꯅꯦꯕ ꯑꯁꯤ ꯀꯨꯔꯥꯟꯒꯤ ꯋꯥꯡꯃꯗꯅꯤ ꯑꯩꯈꯣꯏꯒꯤ ꯑꯂꯤꯝ ꯎꯂꯃꯥꯁꯤꯡꯅ ꯇꯧꯔꯤꯕꯁꯤꯁꯨ ꯀꯨꯔꯥꯟꯒꯤ ꯋꯥꯡꯃꯗꯅꯤ ꯁꯦꯡꯅ ꯍꯥꯏꯔꯀꯥꯟꯗ ꯃꯆꯤꯟꯗ ꯌꯥꯔꯦꯅ ꯊꯥꯖꯔꯒ ꯍꯦꯛꯇ ꯀꯨꯔꯥꯟ ꯅꯣꯡꯉꯥꯜꯂꯒ ꯅꯃꯥꯖ ꯁꯣꯟꯕ ꯇꯝꯕꯤꯔꯤꯃꯤ ꯀꯨꯔꯥꯟ ꯇꯝꯕꯤꯔꯤꯃꯤ ꯍꯦꯛꯇ ꯇꯧꯈ꯭ꯔꯦꯕ ꯑꯗꯨ ꯅꯠꯇꯦ ꯃꯁꯥꯅ ꯍꯥꯟꯅ ꯊꯃꯣꯏꯗ ꯄꯥꯝꯃꯒ ꯂꯥꯛꯑꯒ ꯃꯥꯅ ꯀꯅꯥꯒꯨꯝꯕ ꯅꯨꯄꯥ XYZ ꯑꯃꯅ
धर्म से पाम इस्लाम धर्म से पाम है मा कोर्ट की लीगल प्रोसीजर चक्कदमी कहीं कोर्ट चल मा एफिडेविट लौद आई धर्म आई ओनजरे आई धर्म मा न्यूज़ पेपर हापना एफिडेविट हापना अदगी ममिंग चेंज तब माई लीगल प्रोसेस लाकदबने अदुगी मतुंगिना मा आई ममाद ममा मपाद सोसाइटी दा मा खंगलगा काना माई अदुना आई दी सिंग युम सी जाति सिदा आई ओलमेना आई सी जाति सि युम पांगदमे है मसान लाक्सगदबने बा अखोइना हाई लोन तुमिन थुन कोइरोगा तब थबुतो मधु इस्लाम यादे हाइतारे नुबीगो इस्लाम यादे अदुना हजिक हाइरिबो पोसे मसी ओक्तब खतना खुदों लबीद खुदों थीरोगा खुदी थीरो पुछला तब थबुने द ओक्सी मतंग द समकलना हाई कुरान की सूरा कुन मरी सुबा है चैप्टर नंबर 24 वर्स नंबर 3 दा करिना ओक्तब निपाना लुहोंग लुइदबनी ओक्तब नुपी नत्रका मुस्ट्रिक नुपी नतना अदुगा ओक्तबी नुपीदु माबु लुहोंगुना लौरुदबनी ओक्तब निपा नत्रका लयाम नप निपा नतना थिंगलबनी मधु थाजब सिंह हाइदि मुस्लिम सिंह हाइबदि ओक्तब हाइदि हाइदि अखोइना तौलु अखोइना लोन नुसिनरगा लोन कोइनरगा ओतेगा तोब जाति नुपी अम लौरगा अदुगा स्वाइदा लुहोंगिमे खोलिमे अखोइ खुदोंग थीरो खुदी थीरो उनरगा तौरगा सिगी पोसे इस्लाम यादे हाइतारे मैम समाज तौनरी पोसे अदि अदुनेबा सिगे यासिदा मयेक सेंग सिगे वर्स दा मयेक सेंगना ताइबा सिदा वहै अम सिनरिबा लयाम नात नुपी अनन आइ मतेरोन हाइसे लयाम नात नुपी मुर्तलब नुपी अन हाइसे अरबिक दा सिरक तौबा हाइबा सिरक तौबा अमसुंग जिना तौबा अनिमक्से युम पानबई मतंगदा मखोगी थाक अमतनेबा जिना हाइबदि अखोगी लोन नुसिनरुसे निपा अमसुंग नुपीना हाइदि जिना हाइदि लोन लुहोंबगी बई थमेबा युम बई थमेबा युम पान्द्रिङैदा अदो सितोरद मखोगी चैराक चै चाम कल्लु हाइबगी हाइबिख्रेबा लाना अतोपा सिगी हाइबा जिगी छुरा चैप्टर 24 सिगी अतोपा आयाता अदुगा करिगुम युम पालबा मी ओरगना अखोइ खुदक्ता खाइनगनी तलाक थोकनेबा युम पालबा पानपिना अदुम उतब थौ तौरम तारगदि अदु मसा मतोम ता अदुम ओइखरनि कइगुम दुगुम्बा ओक्तबलम चलम तागदि अदुना सिदे हाइजि केन हाकंदो इगिपल दुंगाना नगाइने इगिपल सि केन हाकंदो मागी निका हाइ पोसिना इगि धर्म हाइ पोसिना इगिपलनि धर्म असि यारगदि अतोब जाति नि पिलोर बदे लोन थुम तौनरग उनरग दुम तौबुसु यादे अदु पुनमक्से थिङेबा अदु ओक्तबिल होमो चमानेबा सिगी अखोइना तौनरिब थबुसिंसे अदु सिगी लुहोबिबजे अखोइगिना समाज सफलदबनि समाजना सु मसिदे टेक पार्ट यौसलदबनि मसिदे हंदोखिदबनेबा अखोइ सुम थबु तमतबना अदुनि अदुगा हुजिकी हाइ के चैप्टर नंबर 2 की वर्स नंबर 21 सबाइ करे नुपा मुस्लिम नुपाना मुस्लिम नुपी लौदबनि मुस्लिम नुपीना मुस्लिम नुपा लेगदबनि अतोप जाति नुपी लौदबनि अतोप जाति नुपा लेगदबनि मुस्लिम नुपी नुपा मिनाइ नुपा मन हेना फाबनि अतोप जाति नुपादगिदि मान हेना सुमतलसु मान हेना पैसा पाइदना फ्रादलन ओर सारसु अदुमाइन तौना नुपीदिसु पांगन नुपी मुस्लिम नुपी मिनाइ नुपी अमने हेना फै अतोप जाति दगिदि हाइबदु कुरान की चैप्टर नंबर 2 की वर्स नंबर 221 ताकपिख्रे अदुनि अदुना समाने कइन हाइबा कांदा इवन अखोइगी सुराद कुरान हु ताकपिरि हाइतारे अदुगा सिगी मतंग सिदा इस्लाम धर्म की वांग मद अल्लाहना युम पानबगी एक्सेप्शन केस त यारसी ओनली जीव खति यायब जीव नुपी खक्त याय मदु अदुगा मुस्लिम नुपी ना जीव नुपा पानबदे मु यादेब अदुगा जीव नुपी दि लौबि यायब सिकरा या वे कन कुरान चैप्टर नंबर 5 वर्स नंबर 5 ते पल्लेब करिना ngasiगी निमित असिदा नखोइद चाबि हल्लबन अफब चिंजाक खुदिमक अमसुंग लाइरिक फंखरबा मीसिंगी चिंजाक अदुसु नखोइद चाबि हल्लबनी अदुगा नखोइगी चिंजाक सु मखोइद चाबि हल्लबनी नखोइना लौबि यागनी लमचत मक्चदबे नुपीसिंग थाजरिबसिंगी मरक्तगी अमसुंग लमचत मक्चदबी नुपीसिंग मखोइगी मांगा लाइरिक फंखरबसिंग मरक्तगी नखोइना मखोइगी लुहोंग खुदोल पीरगा लमचत सेंगना लैदुना अकाम लिचत यावदुना मरुम्बि थंब तौदुना कनागुमना धर्म असिबु यादरबा अदोइरबदी मागे थबक्ति कानद्रबनी मा अरोइब निमित मांगजरबसिंगी मनुंगदा चलगदबनी सिगी वर्स से हिस्ट्री दा अरोइब आयातनेन तांबी साने नुजुलदा अरोइब अखोइगी अल्लाहगी रसूल प्रोफेट मुहम्मद सल्लल्लाहु अलैहि वसल्लम दा वर्स से ना अरोइब मागे लास्ट ओइना पिरकपने हाइ अदु सिगी अदुना सिस धर्म सिना पुंग फारे ना तांबीरी
ꯄ꯭ꯔꯤꯊꯤꯕꯤꯒꯤ ꯙꯔꯃ ꯑꯃꯈꯛꯇ ꯙꯔꯃꯗ ꯃꯄꯨꯡ ꯐꯥꯔꯦꯅ ꯍꯥꯏꯕ ꯑꯗꯣ ꯁꯤꯒꯤ ꯚꯔꯁ ꯑꯁꯤꯗ ꯂꯥꯏꯔꯤꯛ ꯐꯪꯈ꯭ꯔꯕꯅ ꯍꯥꯏꯔꯤꯁꯦ ꯖ꯭ꯌꯨ ꯈꯛꯇꯅꯤ ꯑꯗꯨꯕꯨ ꯀꯨꯔꯥꯟ ꯃꯐꯝ ꯑꯃꯗ ꯑꯍꯂꯤ ꯀꯤꯇꯥꯕ ꯍꯥꯏꯕꯗꯤ ꯂꯥꯏꯔꯤꯛ ꯐꯪꯈ꯭ꯔꯕꯁꯤꯡ ꯍꯥꯏꯕ ꯃꯇꯝꯗ ꯕꯣꯠ ꯑꯅꯤꯃꯛ ꯖ꯭ꯌꯨ ꯑꯃꯁꯨꯡ ꯈ꯭ꯔꯤꯁꯇꯤꯌꯟ ꯑꯅꯤꯃꯛꯇ ꯍꯥꯏꯕ ꯌꯥꯏ ꯅꯠꯇ꯭ꯔꯒ ꯄꯥꯔꯇꯤꯀꯨꯂꯔꯂꯤ ꯈ꯭ꯔꯤꯁꯇꯤꯌꯟ ꯈꯛꯇꯪ ꯍꯥꯏꯕ ꯌꯥꯏ ꯅꯠꯇ꯭ꯔꯒ ꯄꯥꯔꯇꯤꯀꯨꯂꯔ ꯖ꯭ꯌꯨ ꯈꯛꯇꯪ ꯍꯥꯏꯕ ꯌꯥꯏ ꯑꯗꯣ ꯃꯥꯏ ꯀꯟꯇꯦꯛꯁꯇ ꯃꯈꯥ ꯄꯣꯜꯂꯤ ꯑꯗꯨꯕꯨ ꯁꯤꯒꯤ ꯑꯌꯥꯠꯁꯤꯗꯗꯤ ꯁꯤꯒꯤ ꯚꯔꯁꯁꯤꯗꯗꯤ ꯁꯨꯞꯅꯇꯒꯤ ꯖ꯭ꯌꯨ ꯈꯛꯇꯅꯤ ꯃꯔꯝꯗꯤ ꯖ꯭ꯌꯨꯁꯦ 100% ꯇꯧꯍꯤꯗ ꯊꯥꯖꯩ ꯃꯈꯣꯏ ꯃꯄꯨ ꯑꯃꯗꯤ ꯍꯦꯟꯅ ꯊꯥꯖꯗꯦ ꯑꯗꯨꯒ ꯈ꯭ꯔꯤꯁꯇꯤꯌꯟꯁꯤꯅ ꯑꯃꯨꯛꯀꯁꯨ ꯍꯥꯏ ꯃꯣꯏ ꯇꯧꯍꯤꯗ ꯊꯥꯖꯩꯅ ꯍꯥꯏꯕꯗꯨꯅ ꯃꯄꯨ ꯑꯃꯈꯛꯇꯪ ꯊꯥꯖꯩꯅ ꯍꯥꯏ ꯑꯗꯨꯒ ꯃꯣꯏ ꯏꯟ ꯄ꯭ꯔꯦꯛꯇꯤꯁꯇꯗꯤ ꯃꯈꯣꯏ ꯂꯥꯏ ꯑꯍꯨꯝ ꯂꯥꯠꯂꯤ ꯍꯥꯏꯕꯗꯤ ꯐꯥꯗꯔ ꯁꯟ ꯑꯦꯟ ꯍꯣꯂꯤ ꯒꯣꯁꯠ ꯐꯥꯗꯔ ꯑꯗꯨꯒ ꯏꯁꯣꯔ ꯑꯗꯨꯒ ꯁꯟ ꯑꯗꯨ ꯖꯤꯖꯁ ꯈ꯭ꯔꯥꯏꯁꯠ ꯍꯣꯂꯤ ꯒꯣꯁꯠ ꯑꯦꯟ ꯁ꯭ꯄꯤꯔꯤꯠ ꯑꯗꯨ ꯂꯥꯠꯂꯤ ꯑꯗꯨꯒ ꯑꯃꯅ ꯈ꯭ꯔꯤꯁꯇꯤꯌꯟ ꯈꯔ ꯑꯃꯅ ꯃꯦꯔꯤꯁꯨ ꯂꯥꯠꯂꯤ ꯍꯥꯏꯇꯥꯔꯦ ꯑꯗꯨꯅ ꯃꯈꯣꯏ ꯂꯥꯏ ꯑꯃꯗꯒꯤ ꯍꯦꯟꯅ ꯂꯥꯠꯂꯤ ꯏꯟ ꯄ꯭ꯔꯦꯛꯇꯤꯁꯇ ꯑꯗꯨꯅ ꯃꯣꯏꯁꯦ ꯃꯨꯁ꯭ꯔꯤꯛꯀꯤ ꯃꯅꯨꯡꯗ ꯆꯜꯂꯤ ꯍꯥꯏꯅ ꯀꯨꯔꯥꯟꯒꯤ ꯆꯦꯞꯇꯔ ꯅꯝꯕꯔ 9 ꯑꯩꯈꯣꯏꯒꯤ ꯚꯔꯁ ꯅꯝꯕꯔ 28ꯇꯒꯤꯅ 33ꯗ ꯐꯥꯎꯕꯗ ꯂꯥꯟꯅ ꯃꯈꯣꯏ ꯂꯧꯊꯣꯛꯈ꯭ꯔꯦ ꯃꯨꯁ꯭ꯔꯤꯛꯅꯤ ꯍꯥꯏꯅ ꯑꯗꯨꯅ ꯁꯤꯒꯤ ꯃꯇꯥꯡꯁꯤꯗꯗꯤ ꯃꯨꯁ꯭ꯔꯤꯛ ꯌꯨꯝ ꯄꯥꯟꯕꯒꯤ ꯃꯇꯥꯡꯁꯤꯗ ꯄꯜꯂꯤꯁꯤꯗꯤ ꯁꯤꯒꯤꯁꯤꯗꯤ ꯆꯦꯞꯇꯔ ꯅꯝꯕꯔ 5ꯒꯤ ꯚꯔꯁ ꯅꯝꯕꯔ 5ꯇ ꯄꯜꯂꯤꯁꯤꯗꯤ ꯖ꯭ꯌꯨ ꯈꯛꯇꯅꯤ ꯍꯥꯏꯕ ꯇꯥꯔꯦ ꯃꯈꯣꯏ ꯖ꯭ꯌꯨꯁꯤ ꯇꯧꯍꯤꯗ ꯊꯥꯖꯩꯕꯒꯤ ꯑꯗꯨꯒ ꯑꯩꯈꯣꯏꯒꯤ ꯌꯨꯝ ꯄꯥꯟꯕꯒꯤ ꯀꯦꯇꯦꯒꯣꯔꯤꯁꯤ ꯃꯥꯒꯤ ꯌꯥꯕꯒꯤ ꯃꯥꯒꯤ ꯑꯇꯣꯞꯄ ꯑꯩꯈꯣꯏꯒꯤ ꯃꯥꯒꯤ ꯁꯣꯜ ꯑꯃꯠꯇ ꯉꯥꯏꯔꯕ ꯃꯥꯒꯤ ꯄ꯭ꯔꯤꯔꯤꯀ꯭ꯋꯤꯖꯤꯠ ꯀꯟꯗꯤꯁꯟꯁꯤ ꯀꯩꯅꯣ ꯍꯥꯏꯕ ꯃꯇꯝꯗ ꯙꯔꯃꯗ ꯇꯧꯍꯤꯗ ꯊꯥꯖꯕꯗꯨꯅꯦꯕ ꯇꯧꯍꯤꯗ ꯊꯥꯖꯗ꯭ꯔꯕ ꯑꯗꯨ ꯑꯣꯏꯔꯗꯤ ꯅꯨꯄꯤ ꯂꯧꯕ ꯌꯥꯗ꯭ꯔꯦ ꯑꯗꯨꯅ ꯑꯩꯈꯣꯏ ꯃꯄꯨ ꯑꯃꯈꯛꯇꯪ ꯊꯥꯖꯕ ꯍꯥꯏꯕꯗꯤ ꯃꯣꯅꯣꯊꯤꯌꯁꯠ ꯏꯪꯂꯤꯁꯇ ꯍꯥꯏꯔꯒꯅ ꯑꯔꯕꯤꯛꯇ ꯍꯥꯏꯔꯒꯅ ꯇꯧꯍꯤꯗ ꯃꯄꯨ ꯑꯃꯈꯛꯇꯪ ꯊꯥꯖꯕ ꯑꯁꯤ ꯄ꯭ꯔꯤꯊꯤꯕꯤꯁꯤꯗ ꯃꯥꯂꯦꯝꯁꯤꯗ ꯖ꯭ꯌꯨ ꯈꯛꯇ ꯅꯠꯇꯅ ꯇꯦꯝꯄꯜꯇꯤ ꯙꯔꯃ ꯏꯁꯂꯥꯝ ꯑꯃꯁꯨꯡ ꯖꯨꯗꯥꯏꯖꯝ ꯍꯥꯏ ꯃꯈꯣꯏꯁꯤ ꯈꯛꯇꯅ ꯂꯩꯇꯦ ꯑꯗꯣ ꯈ꯭ꯔꯤꯁꯇꯤꯌꯟꯁꯨ ꯑꯃꯠꯇꯅꯤ ꯍꯥꯏꯗꯨꯕꯨ ꯃꯈꯣꯏ ꯂꯥꯏ ꯑꯍꯨꯝ ꯃꯔꯤ ꯂꯥꯠꯂꯤ ꯑꯗꯨꯅ ꯑꯩꯈꯣꯏꯗ ꯅꯨꯄꯤ ꯑꯇꯣꯞꯄ ꯏꯁꯂꯥꯝ ꯅꯠꯇꯅ ꯅꯨꯄꯤ ꯂꯧꯔꯣꯏꯗꯕꯅꯤ ꯃꯅꯤꯄꯨꯔ ꯃꯨꯁꯂꯤꯝꯁꯤꯡꯅ ꯄꯥꯉꯜꯁꯤꯡꯅ ꯑꯗꯨꯒ ꯑꯩꯈꯣꯏꯒꯤ ꯏꯔꯛꯇꯒꯤ ꯑꯇꯣꯞꯄ ꯖꯥꯇꯤꯒꯤ ꯅꯨꯄꯤ ꯂꯧꯔꯗꯤ ꯑꯩꯈꯣꯏꯒꯤ ꯙꯔꯃ ꯇꯝꯕꯤꯕ ꯅꯠꯇꯦ ꯑꯗꯨꯒ ꯂꯞ ꯖꯤꯍꯥꯗꯀꯤ ꯋꯥꯐꯝꯁꯤꯁꯨ ꯂꯥꯜꯂꯤ ꯀꯨꯔꯥꯟ ꯀꯛꯅꯩ ꯑꯌꯥꯠꯁꯤꯡꯁꯤꯒ ꯑꯩꯅ ꯅꯩꯅꯈ꯭ꯔꯤꯕ ꯑꯌꯥꯠꯁꯤꯡꯁꯤ ꯄꯤꯈ꯭ꯔꯤꯕ ꯑꯌꯥꯠꯁꯤꯡꯁꯤ ꯃꯇꯨꯡ ꯏꯟꯅ ꯂꯣꯏꯅ ꯀꯛꯅꯩ ꯑꯗꯨꯅ ꯃꯩꯇꯩ ꯂꯤꯄꯨꯟ ꯑꯃꯁꯨꯡ KKLꯅ ꯃꯈꯣꯏꯅ ꯑꯩꯈꯣꯏꯗ ꯃꯔꯥꯟ ꯁꯤꯔꯤꯕ ꯑꯩꯈꯣꯏꯒꯤ ꯙꯔꯃꯅ ꯇꯝꯕꯤꯕ ꯃꯑꯣꯡꯗ ꯁꯃꯥꯖꯅ ꯌꯥꯕꯒꯤ ꯃꯑꯣꯡꯗ ꯉꯥꯡꯉꯤꯕ ꯁꯛꯏꯁꯤꯡꯗꯣ ꯂꯥꯏꯔꯤꯛꯁꯤꯒ ꯑꯩꯈꯣꯏ ꯌꯥꯝ ꯆꯨꯅꯗꯦ ꯍꯥꯏꯇꯥꯔꯦ ꯑꯗꯨꯒ ꯑꯃꯅ ꯉꯁꯥꯏꯒꯤ ꯑꯗꯨꯒꯨꯝꯕ ꯂꯩꯇꯦ ꯂꯩꯔꯣꯏ ꯑꯗꯨ ꯃꯈꯣꯏꯅ ꯃꯔꯥꯟ ꯄꯪꯁꯤ ꯁꯤꯕꯅꯤ ꯑꯗꯣ ꯃꯤ ꯑꯃ ꯑꯅꯤꯅ ꯇꯧꯔꯝꯃꯒ ꯑꯗꯨ ꯍꯦꯛꯇ ꯃꯔꯥꯟ ꯃꯨꯁꯂꯤꯝ ꯍꯣꯜ ꯄꯣꯄꯨꯂꯦꯁꯟꯗ ꯁꯤꯕꯁꯨ ꯌꯥꯔꯣꯏ ꯑꯗꯨꯒꯤ ꯇꯔꯝ ꯑꯗꯨꯁꯨ ꯁꯤꯖꯤꯟꯅꯕ ꯌꯥꯔꯣꯏ ꯑꯗꯨ ꯁꯤꯖꯤꯟꯅꯕꯗꯁꯨ ꯅꯈꯣꯏꯁꯨ ꯖꯤꯍꯥꯗ ꯇꯧꯏ ꯖꯤꯍꯥꯗ ꯂꯣꯏꯅꯃꯛ ꯙꯔꯃ ꯈꯨꯗꯤꯡꯃꯛ ꯂꯣꯏꯅ ꯖꯤꯍꯥꯗ ꯇꯧꯗꯕ ꯑꯃ ꯂꯩꯇꯦ ꯀꯔꯤꯒꯨꯝꯕ ꯑꯩꯈꯣꯏ ꯑꯔꯕꯤꯛꯇ ꯍꯥꯏꯕ ꯋꯥꯅꯦꯕ ꯖꯤꯍꯥꯗ ꯑꯁꯤ ꯂꯣꯏꯅꯃꯛ ꯇꯧꯅꯔꯤꯕ ꯖꯤꯍꯥꯗ ꯑꯁꯤ ꯀꯅꯥ ꯄ꯭ꯔꯤꯊꯤꯕꯤꯗ ꯖꯤꯍꯥꯗ ꯇꯧꯗꯕ ꯀꯅꯥ ꯂꯩꯒꯦ ꯑꯗꯨꯅ ꯑꯩꯈꯣꯏꯅ ꯑꯔꯥꯝꯕꯥꯏ ꯇꯦꯡꯒꯣꯜꯅ ꯑꯩꯈꯣꯏ ꯂꯧꯈꯠꯂꯤꯕ ꯑꯩꯈꯣꯏꯒꯤ ꯁ꯭ꯇꯦꯞ ꯊꯧꯗꯥꯡ ꯏꯒꯤꯄꯜ ꯉꯥꯛꯄꯒꯤꯁꯤ ꯑꯩꯈꯣꯏꯅ ꯋꯦꯜꯀꯝ ꯇꯧꯏ ꯐꯖꯅ ꯋꯦꯜꯀꯝ ꯇꯧꯏ ꯃꯁꯤ ꯇꯧꯔꯛ ꯇꯥꯔꯒꯗꯤ ꯑꯩꯈꯣꯏ ꯃꯨꯁꯂꯤꯝ ꯅꯨꯄꯥꯁꯤꯡꯁꯨ ꯉꯥꯎꯁꯤꯟꯅꯔꯤꯕ ꯑꯗꯒꯤ ꯂꯝꯍꯦꯟ ꯇꯨꯝꯍꯦꯜꯂꯤꯕ ꯃꯤꯒꯤ ꯅꯨꯄꯤ ꯑꯉꯥꯡꯗ ꯃꯈꯨꯠ ꯂꯥꯝꯕꯁꯤꯡꯁꯤꯁꯨ ꯃꯁꯤ ꯂꯥꯝꯃꯔꯣꯏ ꯑꯗꯨꯒ ꯉꯁꯤꯒꯤ ꯑꯩꯅ ꯁꯦꯝꯂꯤꯕ ꯚꯤꯗꯤꯑꯣ ꯑꯁꯤꯅꯁꯨ ꯑꯃꯨꯛꯀ ꯑꯩꯈꯣꯏꯒꯤ ꯃꯨꯁꯂꯤꯝ ꯅꯨꯄꯤꯁꯤꯡꯗꯁꯨ ꯑꯩꯈꯣꯏꯅ ꯑꯦꯋꯥꯔꯅꯦꯁ ꯑꯃ ꯄꯤꯔꯦ ꯀꯔꯤ ꯄꯤꯔꯦ ꯍꯥꯏꯕ ꯀꯥꯟꯗ ꯉꯁꯥꯏꯒꯤ ꯑꯇꯣꯞꯄ ꯁꯨꯃꯥꯏꯅ ꯑꯩꯈꯣꯏꯒꯤꯁꯨ ꯁꯨꯃꯥꯏꯅ ꯂꯩ ꯍꯥꯏꯕꯗꯨꯃꯁꯨ ꯎꯠꯂꯦ ꯑꯗꯨꯒ ꯁꯤꯅ ꯅꯨꯡꯁꯤꯅꯗꯅꯉꯥꯏꯒꯤ ꯄꯣꯠ ꯅꯠꯇꯦ ꯁꯤꯅ ꯀꯩꯅꯣ ꯍꯥꯏꯕ ꯀꯥꯟꯗ ꯑꯟꯗꯔꯁꯇꯦꯟꯗꯤꯡ ꯄꯣꯔꯛꯅꯉꯥꯏꯒꯤꯅꯦꯕ ꯑꯩꯈꯣꯏꯒꯤ ꯌꯨꯝ ꯀꯩ ꯄꯥꯟꯕ ꯍꯥꯏꯕꯁꯤ ꯙꯔꯃ ꯍꯥꯏꯕꯁꯤ ꯑꯩꯈꯣꯏꯒꯤ ꯏꯄꯥ ꯏꯃꯥ ꯑꯩꯈꯣꯏꯒꯤ ꯏꯁꯥꯒꯤ ꯊꯋꯥꯏꯗꯒꯤ ꯍꯦꯟꯅ ꯑꯩꯈꯣꯏꯒꯤ ꯙꯔꯃꯁꯤ ꯌꯥꯝ ꯅꯨꯡꯁꯤꯖꯩꯑꯕ ꯑꯗꯨ ꯁꯨꯃꯥꯏꯅ ꯇꯧꯅ ꯑꯇꯣꯞꯄ ꯙꯔꯃꯁꯨ ꯂꯣꯏꯅ ꯅꯨꯡꯁꯤꯖꯔꯤ ꯉꯥꯛꯇꯅꯤ ꯑꯗꯨꯅ ꯉꯁꯥꯏꯒꯤ ꯑꯗꯨꯒꯨꯝꯅ ꯅꯨꯡꯁꯤꯔꯤꯕ ꯑꯗꯨꯒꯨꯝꯅ ꯑꯩꯒꯤ ꯙꯔꯃꯗꯨ ꯑꯩꯒꯤ ꯀꯜꯆꯔꯗꯨ ꯑꯗꯨ ꯉꯥꯛꯅ ꯂꯩꯕ ꯇꯥꯏꯌꯦꯕ ꯑꯗꯨꯅ ꯑꯩꯒꯤ ꯀꯜꯆꯔ ꯑꯩꯒꯤ ꯙꯔꯃꯁꯤ ꯉꯥꯛꯏꯁꯤꯅ ꯃꯤꯒꯤ ꯙꯔꯃꯁꯨ ꯃꯤꯒꯤ ꯀꯜꯆꯔꯁꯨ ꯃꯤꯅ ꯉꯥꯛꯆꯒꯅꯤ ꯑꯗꯨꯁꯨ ꯃ꯭ꯌꯨꯆꯨꯋꯦꯜ ꯔꯦꯁꯄꯦꯛ ꯇꯧꯕ ꯇꯥꯏꯌꯦꯕ ꯃꯗꯨꯅ ꯈꯠꯅꯕ ꯊꯤꯅꯉꯥꯏꯒꯤ ꯅꯠꯇꯦ ꯁꯤꯅ ꯌꯨꯝ ꯄꯥꯟꯕ ꯌꯥꯗ꯭ꯔꯦ ꯍꯤꯟꯗꯨ ꯅꯨꯄꯤꯗꯣ ꯃꯨꯁꯂꯤꯝꯗ ꯅꯠꯇ꯭ꯔꯒ ꯃꯨꯁꯂꯤꯝ ꯅꯨꯄꯤꯗꯣ ꯑꯇꯣꯞ ꯖꯥꯇꯤꯗꯨ ꯌꯨꯝ ꯄꯥꯟꯗ꯭ꯔ ꯌꯥꯗ꯭ꯔꯦ ꯊꯤꯡꯉꯦꯅ ꯑꯗꯨꯅ ꯉꯁꯥꯏꯒꯤ ꯑꯔꯥꯟꯕ ꯄꯣꯠꯅꯕ ꯑꯔꯥꯟꯕ ꯋꯥꯈꯜꯂꯣꯟ ꯁꯥꯒꯠꯅꯉꯥꯏꯒꯤ ꯃꯆꯥꯛ ꯑꯣꯏꯗꯦ ꯃꯁꯤꯒꯤ ꯙꯔꯃ ꯑꯗꯨꯅ ꯄꯤꯔꯤꯕ ꯄꯟꯈꯩꯗꯨꯗ ꯂꯩꯔꯒ ꯅꯨꯡꯁꯤ ꯆꯥꯟꯅꯅ ꯍꯤꯡꯃꯤꯟꯅꯒꯗꯕꯅꯤ ꯀꯃꯟ ꯇꯔꯝꯁꯇ ꯌꯥꯝꯅ ꯑꯩꯈꯣꯏ ꯄꯨꯟꯒꯗꯕꯅꯤ ꯑꯗꯨꯒ ꯑꯩꯒꯤ ꯑꯇꯣꯞꯄ ꯃꯣꯠ ꯈꯦꯠꯅꯕꯗꯨꯗ ꯑꯩꯒꯤ ꯄ꯭ꯔꯥꯏꯚꯦꯠ ꯂꯥꯏꯐꯇ ꯂꯩꯖꯒꯗꯧꯕꯅꯤ ꯑꯗꯨꯅ ꯑꯩꯈꯣꯏꯅ ꯁꯞꯄꯣꯔꯠ ꯇꯧꯋꯤ ꯑꯔꯥꯝꯕꯥꯏ ꯇꯦꯡꯒꯣꯜ ꯑꯃꯗꯤ ꯑꯇꯣꯞꯄꯁꯤꯡꯅ ꯏꯒꯤꯄꯜ ꯉꯥꯛꯄꯒꯤ ꯇꯧꯔꯛꯄꯁꯤ ꯑꯗꯨꯒ ꯃꯨꯁꯂꯤꯝ ꯅꯨꯄꯥ ꯑꯃꯁꯨꯡ ꯃꯨꯁꯂꯤꯝ ꯃꯆꯥꯁꯤꯡꯅ ꯐꯦꯁꯕꯨꯛꯇ ꯄꯥꯉꯜꯁꯤꯡꯅ ꯑꯩꯈꯣꯏꯒꯤ ꯀꯃꯦꯟꯗ ꯋꯥꯊꯤ ꯋꯥꯔꯦꯝ ꯉꯥꯡꯉꯤꯕꯗꯨ ꯑꯗꯨ ꯉꯥꯡꯍꯟꯅꯤꯡꯗꯦ ꯃꯗꯨ ꯌꯥꯝꯅ ꯑꯩꯈꯣꯏꯒꯤ ꯙꯔꯃꯗꯁꯨ ꯇꯝꯕꯤꯔꯤꯁꯤꯒꯁꯨ ꯌꯥꯝ ꯇꯥꯏꯌꯣꯟꯅꯕꯅꯦ ꯍꯥꯏꯕ ꯇꯥꯔꯦ ꯑꯗꯨꯅ ꯃꯇꯥꯡ ꯑꯁꯤꯗ ꯉꯁꯤꯒꯤꯗꯤ ꯁꯤ ꯍꯥꯏꯔ ꯂꯣꯏꯁꯤꯟꯖꯔꯒꯦ